Ensang Napi Yonba Yaona Wholesale Dukansing Hangba Yabagi Numit amasung Matam Laothokhre. Ensang Napi Yonba Yaona Wholesale Dukansing Hangba Yabagi Matam Amadi Numit Sing Laothokhre. Numit Khudingi Thangal Bazar Amadi Masjid Road ke Grocery Amadi Chanaba Polam Sing Yonba Dukansing District Singi Retailer Singi Pali Naidaga Hangnanaba Langang Order Thokhre. Loinana Laikai gi Potpham Wholesale Amadi Grocery Dukansing Su Akaknaba Numit Matam Amadi Niyam Piduna Hangba Yahankhre. Asi State Executive Committee ki Chairman Subodiba Chief Secretary Dr. Rajesh Kumar na sahi tawduna thadorokpa cherol amana hai. Hauzik State asigi District Singda lairiba curfew asigi manung channa Ensang Napi manamasing Yonba amadi Wholesale Dukansing Hangba Yabagi niyom sing adudi June gi Chaichat taraga taruk taraga mapan kungani thoi kunga manga amadi kungani panda laikai gi Ensang Napi yonpham sing Pung taretagi tara fauba hangba yagane Maduda potpham amaga phit taruk lanana phamgadabani amadi marks upkadabane Grocery shop singi oina dukal ahum ge manungda ama khaktamag rotational gi mawongda ayu pung taretagi na pung tara fauba mathakta palliba tarik asida hangba yagane adubu karigumba dukan sing aduge ro sing adu yamna naksinaba taragadi ro ama hanglaga ro ama hangloidabane asumna onthokna duna dukan hangadabane Dukan amadi potpham khudingmakta queuda leptuna pot leinagadabane Thangal Bazar amadi Masjid Road ki manung chanbada leiba grocery amadi chanaba yonba wholesale dukan singi oinade ayuk pung taretagina nungthil pung taraga nithoi phauba hangba yagane nongmaising numita Thangal Bazar da leiba Imphal West ki retailer singna dukan hangba yagane Masjid Road tana Imphal East ki retailer singna hangba yagane ningthauka ba numitana Thangal Bazar da Senapati amadi Kangpokpi District ke retailer sing amadi Masjid Road na Kamjong District ke retailer sing na phamba yagane Laibak pokpa numita Thangal Bazar da Bisnupur amadi None District retailer sing amadi Masjid Road na Tamenglong District ke retailer sing hangwa yagane Yumsa kaisa numitana Thangal Bazar da Ukhrul amadi Chandel District ke retailer sing amadi Masjid Road na Sherzol District ke retailer sing na hangba yagane Wholesale numitana Thangal Bazar da Thobal amadi Kaksing District ki retailer sing amadi Masjid Road na Tengnopol District ki retailer sing na hangba yagane Irai numitana Thangal Bazar da Churachandpur District ki retailer sing amadi Masjid Road na Jiribam District ki retailer sing na hangba yagane Thangcha numitana Thangal Bazar da Imphal West ki retailer sing amadi Masjid Road na Imphal East ki retailer sing na hangba yagane mari lainaba DC sing na retailer sing gi sathok chasin yananabagi pass pigadabane Deputy Commissioner Singh amadi SP Singh na order asibu mapung phana salainaba honabada lakhotpa yaba thabak sing lakhotkadabani haina su palle Kaujeng na landarakpadagi tawsemda phau amadi chujak pambi sing paksan na manghankhre Tamenglong District ki Tawsem Sub Division ki manung chana leiba khul sing haibadi Saringnapad New Chingkaw Rangke Kulo Kaifundai Aven amadi Loksai hairiba mafam sing asida thaba phau amadi chujak pambi sing Numit kharani gi mamangda masing yamlaba kaujeng sing pairaktuna sikhaibadagi paksa namang takle hairi mathakta pankriba khul sing asigi pamlogi saruk singda thariba phau pambi amadi chujak sing kaujengna manghan takalakpa asigi matangda Information and Publicity Secretary of Village Authority Chairman Council Tawsem Subdivision gi thaupuriba chuliyangna phongdorokpagi matunginadi phau amadi chujak pambi sing manghan takhan kiba asigi matangda Village Authority Chairman Council gi maikidagi hakthengna yengsilubada paksana amangata thokhalle haibasi khangba ngamlei khunja singi marui ba chinjak oiba phau amadi chujak pambi sing paksana manghan takhan khibasina Tawsem Subdivision gi manungda leiriba khul singda chak tangba thoklagadra haibagi mi paiba leirei maduna lainga ki maikidagi athubada mijang sangbiduna pamlogi uriba mafam singda atopa mahi marong sing thaba yanaba amadi laumi singi sel thumgi phibam khara oirabasu phagarhanaba mateng pangbi hairi BDF ama drug ka kona na fare Jiribam District Police Headquarter da posting taduna leiba BDF personnel ama ngarang Assam ge Jirigata Assam Police na drug ka kona na fare hairi pawasi na hai faraba BDF personnel adude Jiribam ge Utse Theldage Ibotomba Singh chahi kungani pan apokpa Hembabu ni hairi Mangondage Yaba tablet listing mari fagat ki hairi Manipur ge senior journalist Thotsang Saija COVID na laikidray CM IPR Minister MHJU Amzu amadi UDWJA na awaba phongdokhre tangkhul londa phongba
Azad Daily Pause gi correspondent oiramba senior journalist Thotsang Saija chahi yangkai ni thoi ngarang numidang pung taraga minute nifu chatpada covid na maram oiduna Jenims ta laikhidrai phagi puba thoksom surmangol covid na laikhidrai surmangol laikhidre tabada mahangna mukasu miyam da phagi tawroboi ningle ningthau sana jauba laisemba nokfadege phagiroi singna awaba phongdokhre miyam na hena khangraba nokfade serista Ingrazi yama toina lonba tabadadi asengba oiraboi ningwa adubu mahakna loliba Ingrazi adude achumba amata yaudana miyambu pukli paiduna nokhonba ngamba Manipur gi tanglaba phagi puba thoksom surmangol ngasi ayuk pung 3 minute manga chatpa matamda Jenims ta covid-19 na maram oiduna taibang pan thadokre amaromda surmangol na laikhidabada Manipur gi ningthau sana jawba laisemba na awaba phongdorokre mahakna laikhidaba si phagi gi lamda mengkhatpa ngamlaroidaba achauba ahoba ama lehauragani haire surmangol na laikhidabada nokpadagi phagiroi singna video conferencing gi kuthangda awaba phongdorokre awaba phongdokpa sida nokpadagi producer thodam Rohini Kumar Yaona saknairaba phagiroi Joseph Rangila Happy Rajen Kuber na chingba sing saruk yakhi Odisha da transgender community dagi constable sub inspector post launa ba application sing kaukre Odisha Police Recruitment Board na Chamri ga Humbudra ga taret sub inspectors amadi sani ga nifu mari constable communication sing launa bagi damag men women amasung transgender sing dagi online ki kuthang da application kaukre ware basi Odisha Police na midjeng chawna transgender community dagi constable communication amasung sub inspector sing lawbagi application kaukibani haina Director General of Police ave na phongdokhre adumoy namag differently able person sing de eligible oiroi haire Bihar da nupa amagi thoptagi cricket ball muk chawba black fungus Laothokhre anaba masa phari Bihar gi Patna da leiba Indira Gandhi Institute of Medical Sciences IGIMS da Dr. Singna masagi chahi hompurom suraba anaba ahal amagi thoptagi mucormycosis haina su khangnaba black fungus matum ama Laothokhre haire hairiba black fungus adu cricket ball ama muk chawi amasung thang thabaduda pung 3 lom changki su hairi anabadu hogjikti karisu tawdre amade magi mamit sing adu thang thabaduda karisu soktuna fana leire haina hospital na phongdokhre Brazil gi president Marx uptabagi $100 fine tawkhre Brazil gi Sao Paulo gi motorcycle rally amada president Jair Bolsonaro na Marx uptana helmet uplaga mamai hangdoktuna saruk yarubadagi laibak adugi covid-19 protocol thugai haibagi maralda $100 fine tawkhre Jair rasi hanadagi hauna Marx upamade malemgi laibak singna ngakna chanariba SOP yazadaba misak ama oina lakhibane lakadoriba mathangi election amagi damak mabu sogotpa singi oiba rally aduda Sao Paulo gi governor João Doria magina politics ki yeknaba oiribana mabu phaduna fine adu thinaba warep laukibane Jair na covid-19 control tongnaba honabada governor asiga tattana khanakhibane mahakna covid vaccine kapkraba miyoi singde marks yaudana leigadabani haibasing magi achetpa wakhalone mahakna covid kidamak yumda lengdana leiba marks upaibase tawroidabani haina miyamda kayarak phongdokhibane Chinese thiziloi singna sekpida leiba anauba coronavirus kungamari thengnakhre Chinese thiziloi singna sekpida leiba anauba coronavirus kungamari thengnakhre haina sel haiba chefong amada phongkiba paudam aman haire China gi Yunnan province ki apikpa mafam amada masi phanglakibane phanglakliba anauba coronavirus kungamari asida SARS-CoV-2 gi makhal mari yauri haire Rhinolophus pusillus kauba horseshoe bat species asidagi lowba viral sample RPYN06 genetic ki oina SARS-CoV-2 ga manai haina su pawasina palle Manipur state covid-19 gi update ta haukiba pungkun mari ki manung damiyoi samnga ga kuntra covid-19 positive confirm oire miyoi chatre ka kuntaruk na discharge tawkhre amasung miyoi 15 na leikhidre laiset asigi active case masingna lising nipan ga chamri maudra ga nipan leire laiset asidagi leikhidaba punba masing chamapan ga humbra mari sukre Saikhom Mirabai na India gi amatangairaba lifter oina Olympic yawgadore chahi asigi April thada Texas ta pangthokiba Asian weightlifting championship ta clean and jerk ta anoba world record thamba ngamkhrabi Manipur macha Saikhom Mirabai chanuna lakadoriba Tokyo Olympic Games ta India gi oina amatangairaba weightlifter oina saruk yagadore